Ma'am, good morning. Ngasigi video haipetang yengminarase ado kainogi hayeng puja tawai mawong do dum ai ngahak leraga ai share tawrage. Nangna ba hai tare ko dum pot leiba nangni pot kaisu yam thoido pa kem changoi ko pot ke leigadab non hangakpado lei hairuk khatang ni ko ado tawbagi mawong do khatang ai ngahak leraga hai tare ko pung baro manguma dai share tawjarake ngasi aduga adumaina dum tawi ba hai tare ko hayeng gi tawgadabase aina ngarang na han share tawgibado hangchit ki hayeng gi se aduga kei kei chaba yage yadage haibado adum hairake ko ado vrata hairagadi ngasai haira gumba adum mangatane ko hadi aingonda hangba atopa chaba yaba gula chaba cake chaba adudi vrata chingdrena ko adum madadi hadi vrat hairagadi fasting hairagadi ngasai gi only fruits ka adagi hoi sangom thakpadi yai haibane bena haido atopa cheng chak na chingba pot ngai se ngasai gi cake hair se nangi gula se sa matam si sangom khatang na sa dena aduda akoi gi meda hape natraga hadi corn starch gumba hape na ko hadi corn flour kaina haibado adum ba hapane na adudi ngasai gi akoi gi corn flour ka hairagadi akoi chujak tagi semak pane chujak side mu chaba yade ba aduni ko ina haise ado aina haire iba khara khatang se oina chabiyo haidi vrata to matam na ya je hairaga sangom ga haiba ade ahen ba kemta charoi ko haidi amuk ko na sum hangak podo haidi adusu chaba ya bran hangak pa ya na ko adu na chaba kemta ya de ko khara ai ba khara aduna ngasai gi aina keno torok pase lai khoirambagi keno torok podo adu da amuk tanga share torok ke chaba ya ya tage haiba to ko marakta keno ta comment keno ta octor so ai nang na badum haijarake ko aduga fasting thamagadi keno sanga chasan bigano nungdang da yare nge mera mes to biyo thamdraga na thamdre ko thamba mi nge gi oina ha ga nungdang akoina vrata hangwa matamda sanga chasan bigano yaragadi aduga amana ena haina ko hadi hen ba songam da bagumba hadi na ba khotpa leragadi aduduna kai togadage hai kansida nga khatang hen biro te kem to bigano hadi ngai akoi gi hakchang di ngamdragadi kamaina hadi fasting kamai tawgani tawraga amu hen henjan do shurupudi aduduna kai togadage hai kansida only keno katang sanga khatang chabi gano siler ko kata hum seng sige aham bagi se thabak se ko haidi aina tawriba thabak siga aina phangiba outcome hai tare ko aingonda lai siga chan chana dabagi type ta tawbodo duna bit yam hanbodo tawe mu aina hotnari siga hai tare ko hotnari siga aina khanbana hai leina ko haidi suppose lising tara aina expect tawri aduga lakpana lising ama khatanga lakpa ani khatanga lakpa admai tawbodo duna haidi thabak taw matamna mu yam tandharakbodo tawbodo ado tangano ko hadi tangano dum hadi si khatang matam lawgani aduga nangna pamiba poto adum oirakani ko aina pamiba hai tar ai expectation do dum yobo ngamgani ko number 2 se keno tawe sum mamang da kai experience phat khidabagi hai tare ko haidi life experience phat khidabagi hadi mi je thajaba ngamdaba hai tare mi je thajaba ngamdaba aduga haidi ngasai thajaba ngamdaba sina ngasai wakhan je amaka khanba ngamdaba do anoba malakwa matam sida oido mandabado aduna kemta khangano hanagi nuaitaba mayam do loina chatlan gro ko aduga nangi mamang da hojik ano no bula iba mayam se ano no bula pai sirone cups ka piri ba mayam se cup se phaba oido ne se ko nangi mamang da su leye nangi nakan da su pi eko saina tar so lowdri se nang accept tawdri se adu sida ko hanagi nangi let go to hongi ba mayam darkar oi ko aduga nangi mamang da leiriba opportunities mayam se nang ubo su phangni aduga lowba su ngamgani ko aduga si number 3 kan bangai gen ko mapan tholo ithanda keno tawraga leigano ko hadi thanda thwai nungai tana gumba leigano mi pullo khatang ko wakhan hai tare ko sida hadi negative thoughts me ama male ko negative thoughts me am se hadi chalhan gi bo or se ko chalhan gro let go to hon go duga nangi negative thought to replace to tho hadi positive thought ta hai tare ko adumaina hai tare sida to ije nupi je makak sida yem ko lengdana lepaga leise lengningdabado kemta tawningdaba khotaba masasida ko ado hajing nangna sidagi thola agadi yam phagani ko nangna leiriba phibam sidagi hai tare ari langsai gi lang ke ka sida pulliba kholiba mayam se loi thadat logo mittaga punjaliba mayam se aduga tholo sigi situation sidai tholo aduga nonda phaba yam oigani ko aduga timing
ꯉꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 7:45ꯗꯒꯤꯅ ꯄꯨꯡ 9:13 ꯐꯥꯎꯕ ꯑꯃ ꯐꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ 10:58ꯗꯒꯤꯅ ꯄꯨꯡ 3:04 ꯐꯥꯎꯕ ꯑꯃ ꯐꯔꯦꯀꯣ ꯑꯗꯣ ngasi hayengse manipurda interviews kumba yam leibane ko aduna aina haipetang pungse amu halakke ko ayukidi pung 9 ga minute 30 phawba dang ni ko adugi matungda pung 10 ga minute 58 dagina pung 3 ga minute 3 phawba sigi manungda ma chapi ba yai duga to bi ba ko aduga adu matungda mu pung 3 ga pungse 3 ga minute 16 dagina pung 3 ga minute 3 phawba ma leire aduga athengbagina 3 ga minute निफुहुमदोइदगिना नुंगदांगी अहिंगनिको अहिंगी पुंग 12 गा मिनिट 39 फावम लेरे सिसिना कोगी टाइमिंग अफबा अदो एग्जाम लेबा नत्रगा हाइदी केनो इंटरव्यूज लेबा मैमगी ऑल द बेस्ट लेना माइ पाकपसु ओइसनुको हाइदी चतोरिबा मैमदो अदुगा अमना थांगजको थांगजसे एना ममांगदसु हाइग्रेको हाइदी नेगेटिविटी रिमूव तोबो खोपा हाइरगादि सिगी नुमितसिना ख्वाइदगी फबो नुमिनिको हाइदी अखोइगी इमुंगदगी नत्रगा एगी हक्चांगदगी लोथोके हाइरगादि एना इरुजबा मतमदगा हाइबदो होरेन हलकपा मतमदा लेनको aina thabak chaluraga nungdang halakwa matamde nungda oiram ko khoina fresh up oithokpa matamsida thum katang hapiba irujawa matamsida aduduna handak hapta sigi hai tare ko hapta sida ingonda mina yengsalakpo oiro natraga mina kenom kenom tawko oiro yengsan ba haisu jo dum ngasai gi energy phatabdo changaga de khoida phatabo oina thoktoini na ko aduduna thangjagi nungdang sida nungda oiram irujawa sida hadi thum katang kai gumba dumaina hapiba ma ko le ahambada leisa adagi imungi hairagana imungda aigi white bagi batenduda thum katang hapaga imung white thokpa matamda thum hapaga tai thokpa ma leire aduga dukan ko dukan se kai to ge da hadi dukan gumba bazar de natraga hadi ketang market area da dukan phama ngai di mapan da di white badi adamnina thum je maina hadi sprinkle tawraga washi to ki ba thum do hadi thum je chakhai re da na ko hadi akoina khutta ketang laraga hadi makum makup to chakhai raga hadi mapalom da maina washi to ki ba ma adusu dum chatkiba oi ko hadi aigi dukan dagi kai de ko hadi mina keno toksilak po ro ko mina dum yingjan busu ya ko po yam selaga dum se yingjan busu ya oi na ko aduduna hadi sima tawi be dukan da kai da aduga imungi kai gi na ina haibado hadi sum adumaina keno leiraga di imungda akoi gi angangi kai gi hadi morok kumba tawud aina mamang da bodi haigre ko hadi morok keno tawraga mapalakumba migi mathaktu-dagi ungtho'oga mapanda puthoga mai thadokbiba sije thangju numita tawgadaba aduga black thread kumba siba khopa si ngaise thangju numita ngatani ko ado haidi ngasai gi mapalaga haise ko sida mi se phamme na khalase mi se phamalaga haidi ngasai ena pot se pairaga magi mathak sidagi smaina mapalla khatang hain tawbani da pot se ngasai pot se aragadi ngasai morok manga do katang lauraga mathak sidagi mapalak smaina haidoga ko aduga si pot se mapanda puthoga mai thadokpane ba angang oiro ahan oiro ko hadi ngasai gi akoina tawbiningi bado masa son ban tra masa ngamdaba ko palai rena khalase ko adum badum tawbi be ba aduga mapanda puthoga sise mangonda na traga sumangda kaida mai thadoga mai thadopagi uttuna kenoda akoi shorok wangmada kaida langthopi ba ma ando sida leire ngasigi thangjagi message aduga kai tawba ya ba khara hayeng horen amuk ai horen ngasai do aina kenogi like khorambai kai gi do ai ketang nganna dum share tawna ba tawjara ge ko thank you